Sauba heibra. Aidi sauba. Aidi sauba heiti haina kanbra. Nang khagtana aibu nungsibra. Aidi nangbu nungsiramoy haina kanbra. Nang khagtana pumnamak nang khagtana tawhoni haina kanbra. Aisu nanggi wakala fauriba khudingmak aingondasa fawe. Adubu nangna aibu thadokduna chatpikhrabasu aidi nangbu adum nungsiduna leige ko nungsiduna leige nangbudi adum nungsiduna leige ko nasana yadrabasu ainadi nangbu aduna nungsiduna leige ko aibu nungsibidrabasu simati yabiyo ko yabiyo simati yabiyo adum punsigi oina adum nungsige ko nangna aigi nungsibabu khangbidrabasu punsigi oina adum punsigi oina adum nungsige ko simati yabiyo ko nanggi wakalda adum khange ai simasu nangna aigi damakta khanbiraga yabiyu ko adubu nangdi aigi mangdo amakana utkanu nangi sakamdo nangbu uraga aigi thamoyasi khamba ngamlaroye nang uraga ai lamelakaniye ai tapthawai ba yaraktoy mandiye ko masi matangdi nangna aigi khalaga yabiyu ko aigi mangda nang amuk lepiganu ko